Taramathoi Suba Manipur Legislative Assembly gi Taramathoi Suba Session Hayeng Pangthoknaba Assembly Secretariat na Sem Sabagi tabak loisingkhrei. Sitting amakak legadaba nongzumi famasida NBN luchingba lengaki mathakta Opposition Party oriba Congress na No Confidence Motion thangatnaba lalong yatpa loikre hairi. Amaromda Opposition ki khongthang asi maithiba pinaba ruling BJP nasu forum yatpa hokhrei. Imphal West ki Deputy Commissioner na Imphal West District ki tungan mafam sing containment zone ni haina lauthokhrei. Nauna containment zone ni haina lauthokraba sing adudi Thangal Bazar opposite City Police Station, Wahengbam Laikai, Sagolban Kangabam Laikai, Uripok Takhelambam Laikai, Khagempali Ningom Leirak amade Sagolban Tera Khuraizam Leirakte. Masida sunatana DC na MG Avenue da leiba Hotel City Heart amade Thangal Bazar da leiba Patma Hotel su containment zone ni haina lauthokhrei. Indian Youth Congress Linkat Khebagi Mapokumon Thoram ngasi BT Road Laiba Manipur Pradesh Congress Committee MPCC gi office complex sapang thokrai. Thoram maduda Manipur Pradesh Youth Congress Committee gi President Mahananda Nunglepam, Vice President Ngangom Dilip Kumar amade party asigi karmi kayana sarukya khi. Thaubal District ki Manung Chanba Wangjing Gram Panchayat ki Pradhan oiribi Tekcham Ongbi Sumilana ngasi Gram Panchayat asigi ward members singa kusamnaraga Gram Panchayat asigi apunba yumthong lesing amaga chani henbada chana thaknamba polam sing yanthokrai. Nambol Kendra gi Manung Chanba Isok ta leiba club singi apunba body ama oiriba Isok apunba club na yungau liter nifunipan Isok makha lekai da leiba lautang sang amadagi ngasi ayuk fagatuna paumi singi mamangda hayoktuna manghankrei. Ngasi Jiribam gi Deputy Commissioner W Malengamba Chengleina thokiba order amagi matung ina Jiribam gi oina miyoi mari COVID positive oirakpa sidagi checking tharang oina amade pak chauna laina asi sandorakpa thingnaba haiduna Babu Paragi Januram Community Center sibu containment zone haina lauthokhrei.